Amasung Manipur Mapanda Pak Sanna Pangthoknabagum Thoubal District Tasu District Administration Thoubal na SINDUNA Samaga Kuntra Mangarak SUBA PATRIOTS Day ATHOUBASING NINGSING NUMIT PALAN Pak Sanna Pangthokhrre District Administration Thoubal na SINDUNA DC Thoubal gi Election Counting Hall da Pangthokkiba PATRIOTS Day gi Thoramaduda Deputy Commissioner Thoubal Yumnam Robita IAS na lutingduna athouba BT Kendrijit Amasung Thangal General gi photo da laikatuna ikai kumnaba utki ngasi gi Thoramaduga mari leinana wangangbada Deputy Commissioner Thoubal Yumnam Robita na hai Lising amaga chanipan drama thoida Maliamda lamba leitraba mapangan kalaba British Empire ga Manipur ga sokna kiba lanfam aduda mama lebak Manipur gi maning tambangak na bagi thawai kathokiba athouba ipa ipusing amadi chahi adumaki August 6 da Imphal gi Faidabung Hauzikna BT Kendrijit Pak haina khangnariba mafam asida miyamangda farsi tawtuna hatkiba athouba Yuvraj Kendrijit amasung Thangal General ani ki mafam da ikai kumnabu utpa oina ngasigi nimit asibu PATRIOTS Day haina pangthokpan haiba wafam thamki thoramatuda civil amasung police department ki district level officer sing amadi atai staff kaya su sarukya ATHOUBASING na kathokkiba ni sacrifices me am the jandana apoi me lai suka sadala moigi mamangla apina respective to chari apoi janbe apoi me am jisu apoi state se tum tarmol dani lai karam bana kari thugani khamde adu sububa amar ko mata sububa mata mamala mata apoi me am no kunjan dana unity support of dana apoi amatani apoi state city koi nama ni amatani apoi state sacrifice to pipa Patriots mayam bokoi junjang dana apoi kona ko sapasi ni together so bokoi junjang jaraga koi na kai kuna bisa dana mayam sina apoi jadi atoba district mayam apoi state function ka buat maina apoi district Tasu apoi lima dana apoi sida respective se yang na apoi round line Kuisi मतलब पुनः तक कावड़े करने कुisi मणिपुर के बच्चे कोई मैत्री नागा की और कोई मैत्री अगर everyone कुisi different कोई state से cosmopolitan है तारे मीसे मखन कुदी मक्सुम नबले का अदर ना कोई सीताना ना harmony करने that's important और अदर ना कोई के people करना बात कोई लेबाक से करना बात हमारे थाते Toy kasi iba may aso, minsan man may sila kung may pundana mo respect,